Autonomous District Council singi delimitation ki thabak loishin dabana lengakna hana lepkiba ADC Meekhal gi matam thengtharaba yai November gi ahan bachayolda Meekhal pangthoklaba yai haina ADC delimitation subcommittee gi member loinana Zamhenglung ACG MLA Zamhenglung Panmei na phongdoroklei iramasigi matangda MLA Zamhenglung Panmei na makha taraduna ADC singi delimitation ki thabak athubada loishina Hotnari Tabagasi Tintadana Loishinaba Tongan ba Chingi District Singi DC CSO Singamasong Marilainaba Singdagi report lokalak namba kakwa crave Masigaloina na hiramasigi matangda mifam manirak pangthoktuna kananina crave Athuba matamda makataba mifam pangthoktuna delimitation ki thabak athubada loishina Hotnari MLA na hai Housing ADC Singi delimitation ki thabak loishindana laiba sinamara moiduna ADC Singi Meekhal Pangthoknaba hana lengak na nepkiba matam October thada Meekhal pangthokpa ngamloidabagi fibamda lei adumoinamak delimitation ki thabagasi hek loibaga thenglabada November thagi han bachayol fawbadadi ADC Singi Meekhal pangthokpa ngamlagani haibagi thajaba lei Lengaga sena ADC Singi Meekhal pangthoktuna mathau ningthina tawhalaga lamdamasigi chingi mafam sing ningthina ahenba mining changduna thabak paikhale Chingi lam sing chawkhat hanbada ADC Singi chawraba thodang le haina MLA Zamhenglung Panmei na makha tarakle